Akasbani Imphal Wahengbam Rajesh Pau Pajari Anbada Maruba Pau Pradhan Mantri Narendra Modi Hari Awang Nongpok Lamdangi Tudok Endopa Hai Singba Amadi Mahoksagi Pajabana Lebak Asigi Miyangi Pungning Chingchilli Upamukhyamantri Losi Dikon Hari Manipura Chakotpa Purake Harabadi Miyamna Santi Hanjilanba Honabatangai Fade NCB na Assam Rifles amasung Manipur Police ka kusamnarga Churachampuragi lupa koti tara mathoirongi heroin fare Med Bibang Hari Awang Nongpok Lamdamda Lak Liban Numit Kanani Asida Nong Kana Chugani Awang amasung Mayai Thangba Bharata Sabagi Sang Hengakani amasung Nongchu Bengal Bidhan Sabagi Anisubatangaki Mikhalgi Board Komagi Matam Loigadaba Nongma Kakta Ngashilak Pagalodena Rasniti Dol Singi Star Campaigner Singna Ngamjabi Thaduna Board Komle Pradhanmantri Narendra Modi na hairi awang nongpok lamdamgi thoidok hendopa hai singba amadi mahoksagi phajabana leibak asigi miyamgi pungning chingsilli Akasbani gi thongda ngasi sandokiba mahaki chama kuntra humdoi suba man ki baat thoramda Sri Modi na wagi polam sing sabada awang nongpok lamdamna mai pakba adu singtharaduna hai matam amada polum amni haina khanaramba wa asina haujikti thabak phangnaba laloitik amadi innovation gi anoba inot ama pire Haujikti awang nongpok lamdam pumbada wagi polam sing ningthina sare haraduna mahangna apen basu phongdokhi Sri Modi na hai wa puthok pusin tawbada khudong sadaba kaya mayukna raiba adu yenglaga waga mari lainaba karbar singdagi miyamna thaptoknaba haurakhi mahaki sarkarna ingkumja lising ani taratreta wa asi ugi countagi loktoktuna ain semki Sri Modi na nungaiba phongdok ladun hai ngasidi awang nongpok bharata waga mari lainaba lamsing marang kairakli Pradhan Mantri na miyamda awang nongpok lamdamgi wagi pothok sing lainanaba appeal tawradun hai masina wagi pothok singdagi senthok lambi oinaba honari basingda pungning thawakani Sri Modi na hai नॉर्थ ईस्ट हम सब के लिए अष्टलक्ष्मी है यहाँ भरपूर टैलेंट है और नॉर्थ ईस्ट की प्राकृतिक सुंदरता भी सबका ध्यान खींचती है और वो है बैम्बू सेक्टर में नॉर्थ ईस्ट की सफलता इसकी सबसे बड़ी लाभार्थी है आपको ये जानकर हैरानी होगी कि बैम्बू की परिभाषा बदल देने से कितना बड़ा परिवर्तन आया है साथियों अंग्रेजों के बनाए कानून के हिसाब से बैम्बू को पेड़ के रूप में परिभाषित किया गया था साल 2017 में कानून में बदलाव करके हमने बैम्बू को पेड़ की कैटेगरी से बाहर किया जिसके नतीजे सबके सामने हैं आज पूरे नॉर्थ ईस्ट में बैम्बू सेक्टर फल फूल रहा है लोग लगातार इनोवेशन करके इसमें वैल्यू एडिशन कर रहे हैं Tamil Nadu Kalpakamda Fast Breeder Reactor Sengappaga Loinana, Lebak Asina Choktok Chobangambagi Damaksu Sri Modi na Lebak Asigi Nuclear gi Baiganik Singbu Thagappa Phongdokki. Lebak Asigi Masak Matumtana Sazaban Nuclear Reactor Asina Energy Puthokpada Natana Tungi Oinasu Anova Fuel Puthokle Haiki. Sri Modi na hai Bharati Baiganik Singna Civil Nuclear Program Sing Mai Pangna Paikatuna Lebak Asi Sengappada Su Chawna Thokdang Lauri. Wind energy ki matang da Pradhan Mantri na laibak asina hojik nungsitagi loba energy gigawatt yangkai taruk ki mathakta puthokpa ngamle wind energy khwaidagi yamna puthokpa da malim gi oina mari suba mafam kanduna lammas da Bharat manglom da khumang yangna sangsili hainasu mahakna makhata ki ngasi gi Pradhan Mantri gi man ki baat ta hojik chathari ba mikok thibagi campaign asigi matang da supan ki malim gi oina khwaidagi chawba thorang ama oiriba campaign asida Bharat macha khudimangna thawai yauksin nabasu Pradhan Mantri na hari mang hai English ani kontraki mikok thiba si digital oina chathagani amasung record khudimak hakthengnana digital form da semgani mipum khudimana masida yauksinduna thorang asi mai panghan nabasu Pradhan Mantri na hari Mukhyamantri Yumnang Khemchan na hairi Santi amadi amato oiba chakotpa Manipur ama ohenaba sarkarna chokthaba leitana hotnari Rajas da Santi amadi nungsi chanaba phibam lakhanabagi damak moirangi ibudok thangjing khurumbagi social media da thagapa warol da Sri Khemchan na hai miyam da achumba wail phangan baga loinana puksel sengna seba ta wahaibasi maki sarkar gi chap yungba phirep ne Upamukhyamantri Losi Dikho na hari Manipur da chakotpa purake haribadi miyam na Santi hanjinanaba honaba tangai fade Imphal gi Ragailong da numinini chupna pangthokadaba Ragailong Youth Club ki Platinum Jubilee hokdopui thorum da saruk yaraduna Sri Dikho hai Rajas da yaningdaba phongdokpagi khongchat kya chatpaga loinana charangnaba phibam ama mayoknari mang hai yaningdaba phongdokpagi khongjang sing asi miyam na kai henba thabak chathabiganu Santi puranabagi maikai da
ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯔꯥꯏꯖ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯊꯧꯔꯝ ꯑꯗꯨꯗ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯍꯥꯟꯅꯒꯤ MLA ꯑꯣꯀ꯭ꯔꯝ ꯍꯦꯅꯔꯤꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯕ꯭ꯔꯦꯛ ꯑꯃ Admission open. Sisa Foundation na chalairiba St. Anthony School Sangakfamda Class 11 Science, Arts amasung Commerce ta ming chanabagi registration April gi tang 16 ing 2016 tagi chathazari. Loina na pre-nursery dagi Class 11 fawbagi akaknaba seat kharagi admission su taujari. Thengthabiranu akupa marol gi damag school office ta ayuki pung 8 makhai dagi numit yung mamatung pung 2 fawbagi manungda lakpiduna tanabiyu. Amasung online registration gi damag ekogi website www.santanthonymanipur.org da changbiduna details yengbiu. Loinana thamjariba mobile number na 841-385-9933 ni. Class 5 tagi Class 12 fawbagi nupa amasung nupi singi damag matik charaba amadi matamga chunaraba hostel gi facility su fangbigani. St. Anthony School Sangakfamda adumgi angang singi tungi yaifanabagidama khudong chaba asi lobiyu. tabiriba pawsi Akashbani Imphal dagini Narcotics Control Bureau NCB na Assam Rifles amasung Manipur Police ka khusamnaraga thasi kulumdoi amasung kunmari gi lonaba ahingda Churachandpur degi lupa koti 13 rongi heroin fare NCB ki paw matungina heroin sing adu sapon cap samari humudra mari da haptuna Mahindra Camper Bolero gi semdoklaba mafam amada haptuna purambani drug sing asiga loinana Churachandpur degi mioi ahum ju fare hari makoina kilogram 5 gram chamirom lumba heroin adu Myanmar degi purakpani hari lamdam masa drug trafficking gi network tugainaba amadi masida chenariba mioi sing tiganaba makhata na thijanbagi thabak chathari NCB na hai ngangkhai lana drug puthok puchin tawbagi chang wangkhaliba asigi yenglaga NCB na operation hena kansile miamna narcotics ka mari leinaba pawsing Manas helpline number 1933 da pibilaknaba hairi paw pirakpa singi mari makhong haidok loi MLA Karam Siam na hari Kangluk ki irang asi tuna loisinba ngamde haiduna aikoi masian marakta charang khoirangna kang khong chaiba lamdam ama oiraga asum leigadoriba haiba wahang ama thorakli singjamai makha khongnang faidek pida leiba mahiroi amagi yumda ngasi Let Karam Biramani Memorial Trust ki maikai digi sel gi tengbang piba chatpada pawmi singa unaba amada siri siam na hai oirikliba phibam asi munna khanaba matam oire aikoi masel punchinna wakalon phawdong aduna wathok asigi wairosin puraknaba honaminaba chungani aikoi masel khatna chainaduna yengthinaduna asum leibana kunai asi leikha tarakpa yai mahak na hai Oji tholaiba mayam ne khatnariba chainariba lawnariba suiba palliba sigi daita khudimo pudi sarkar na lawgadabani adu akoi cooperation piba darkar leina koina hainingi singdo phajana hairaga tanaraga kari tawsigi kamai tona solution ni sigi haiba ma khanaba ma darkar hai understanding for darkar hai koi unite over darkar hai koi masele marakta khanaba lawnaba bhap tana dabana de adi mi khudimo ki wakalun ni santi gi lambi du da sangjanba darkar hai Pauna Brajabasigi aroiba mathomangam pangthokibagi chama 35 suba ningsing numit palan thoram ngasi arapti maning lekai da leiba mahaki mongpham da pangthokre club maira paibi apunba Manipur Huyal Lalong Loop amadi Pauna Mongpham Protection and Celebration Committee na sindon pangthokiba thoram aduda athoba asigi mafam da miyamna haikat leikat tamki Sahi tara mari phawbagi manungda leiba nupi macha singbu vaccine kapthokpa National HPV vaccination campaign gi saruk ama oina hayengdagi Imphal gi Rims ta nupi macha singda human papilloma virus HPV gi vaccination lemna kapa hawragani hawdopagi thauram hayeng ayuk pung 8 da Rims Hospital gi pediatric immunization OPD da pangthokani hari Youth of Lamding na sinduna ngasi Thawbal Jila gi Lamding Kaithel da Trong Lawbi Mihad Micham ahum hatkiba amadi tangkul ani hatkiba thodok yaningdaba phongdoktuna wakat mifam chatakre wakat mifam aduda maira paibi sing amadi Youth Lamding gi thomi sing saruk yaki Honoring Excellence Inspiring Generation haiba hiramda nomagi oba career counseling thorama mangasi Imphal East ki Yaripok Tulihal Tokpok pida leiba Sahil Foundation gi camp ta pangthokre Foundation asina sinba thoram aduda akangai singna wa ngangki
Med bibangna awang thangba amasung mayai thangba Bharat lagliba numit kharani asida saba hengakani aduga awang nongpok lamdamdana nong kana chugani hari. Med bibangna hai awang nongchup amasung mayai thangba Bharaki saruk singda lagliba numit humni ase sabagi chang hengalakani kha Bharaki mafam kharadana nungsitta ising yawbagi chang hengatpaga loinana sabagi chang su wangkhalakani. Mayai thangba Bharata numidangi matamda sabagi chang hengalakani. Med bibangna hai awang nongpok raja singda hayeng phawba akanma nong chugani aduga nongpok thangba Bharaki saruk kharadana akhak araga loinana lagliba chayol ama asida nong chugani. Amaromda India Meteorological Department Imphal Center ki pau matungina lagliba numit marini asida raja sigi jila khudimakta akhak arau yauna pungda kilometer kuntra degi nifu phawak changda nungsit sitkani. Jila kharadana nong kana chugani hari. Ngasi ayu angan badigi hauna raja sigi mafam kayada nong mayai oirap churi. Paugi maraktana break amamuk. Khanghanjaba ama Akashvani Imphal gi ayaba yaudena station asida sandokliba program sing social media platform amadi mobile app sing da live streaming amadi recorded oina sandokpa thengnari. Akashvani Imphal gi program sing matam pumbada aphaba amadi awangba thaki transmission standard da sandoktuna lakli. Adubu ayaba yaudaba lanai platform sing da sandokliba program sing asida transmission standard sing ngakna sattabana station asigi mingchat thianaba maram oiri. Thawong sing asi Akashvani Imphal gi satna pathap amadi niyong gi wangmadani. Loinana chenaba miyoi sing mathakta ain gi oiba cherak lokhatpa yai haina khanghanjari. Akashvani Imphal degi pau tabiri. Nongchup Bengal Bidhan Sabha gi anisuba tangka ki mikhal gi bot khomba gi matam loigadaba noma khakta ngaisilakpaga loinana raijadra bot khomba gi thabak khamthengna kale tongan tongan ba rajniti dol singi star campaigner singna rally road show amadi miyangi mitin pangtoktuna voter singi pungning chingchinaba honari tangka asida Bidhan Sabha kendra chama nipuni toida lagliba yumsa kaisan numita bot thadanagani BJP luchingba amasung Pradhan Mantri Narendra Modi na hugli yauna tongan tongan ba mafam singda pangtokpa mikhal gi rally singda wangangki Shri Modi na hai raijadu hauraliba naha sanaroi singi yenglaga anoba sports ki ecosystem ama sengat naba honagani manghai Bangau da pangthokiba achoba rally aduna takpadi handaki mikhal asida Trinamool Congress soidana maki maithi ragani Nongchup Bengal da senja thumja laingak sasan ningthina leitaba amadi sakkiba wasakaya thunghandaba asina miyam da khoisauna ba polle Nadia da pangtoba mikhal gi mitin amada wangang mada BJP luchingba amasung kendra gi Griha Mantri Amit Shah hai me mari da BJP na raija du sarkar semgani me thagi matung da BJP sarkar na Bengal gi nupi singi account da tha khudingi lupa lising ohum hapsilagani masigi matakta miron bi nupi sing angang singi section thorang oina lupa lising kunmathoi piragani haujik sanabgi pau Kshetrimayum Ganga degi Kiamga Youth Pioneers Club na sinba taramari suba Khagemba Football Trophy lisingani kuntaruki ngasi sanakiba match da KFA na IMA B bu panjal manga soino da thoikre Assam Rifles na sinduna Chandel jilla da Inter Village Sports Meet lisingani kuntaruk pangthokre nimit nini satakibel sports meet aduda jilla adugi tongan ba khul singdagi lakpa naha kya na saruk yaki meet aduda nupa amasung nupigi football amasung volleyball gi match sing sanaki Tripura Cricket Association na sinduna Agartala gi PTA ground sa thariba sahi tara mari makhagi nupa macha gi anisuba North East Little Master Trophy gi ngasi sanakhiba match da Manipur amasung Nagaland draw chatkre amuromda sahi tara mari makhagi nupa macha gi amasung sahi tara manga makhagi nupi macha gi match sing hayengdagi haugodaba adu ground gi phibam phattabana matam kaktana yeithokle haina Manipur Cricket Association na hairi IPL cricket ki ngasi Chennai gi MS Dambaram Stadium da sanakiba match amada Gujarat Titans na Chennai Super Kings po wicket nipan da thoiki hana betting tokiba Chennai Super Kings na apibo over da wicket tare turaga run chamaya khai nipal lauki pandam asi Gujarat Titans na over tara taruk ball mari da wicket ani turaga yogbangam ki anisuba match da hauzik Lucknow gi Atal Bihari Vajpayee Ekana Cricket Stadium da Lucknow Super Giants ka Kolkata Knight Riders ka sanari Rajesh Thagachari Ganga Aroibada Maroiba Pau Pradhan Mantri Narendra Modi na hari awang nongpok lamdangi thoido endokpa haisingba amadi mahoksagi phajabana laibak asigi miyangi pungning chingsilli Upu Mukhyamantri Losi Dikho na hari Manipur sakhotpa purake hairabadi miyamna santi hanjana ba honaba tangai fade NCB na Assam Rifles amasung Manipur Police ka khusam Churachandpur gi lupa koti 13 rongi heroin fare Med bibang na hari awang nongpok lamdamna lagliban numit kharani asda nong kana chugani awang amasung mayai thangma Bharata sabagi chang hengakani
amasung nongchu Bengal Bidhan Sabha gi anisu batang ki mikhal gi bot khom gi matam loigadaba noma khakta ngai silak paga loidana rajniti dol sing star campaigner singna ngamjabi thadana bot khomli paw loijare